ꯆꯤꯡꯂꯦꯝꯕꯤ ꯅꯣꯡꯃ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯥꯏ ꯖꯒꯣꯏꯗ ꯂꯥꯛꯇꯕ ꯂꯩꯇꯦ꯫ ꯈꯨꯜ ꯑꯃꯇꯪꯗ ꯄꯥꯟꯕ ꯑꯣꯏꯔꯕꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯖꯗꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯣ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯗꯥꯄꯥꯊꯧꯗꯣ ꯅꯪꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯂꯥꯏꯖ ꯑꯁꯥ ꯌꯥꯎꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯔꯥ ꯃꯥꯅ ꯉꯁꯤꯁꯨ ꯑꯩꯕꯨ ꯅꯣꯡꯃ ꯐꯥꯎ ꯍꯪꯕꯤꯔꯛꯇ꯭ꯔꯤꯕꯁꯦ? ꯆꯤꯡꯂꯦꯝꯕꯤ ꯂꯥꯏꯖꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯈꯨꯝꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯏ ꯄꯥꯊꯧꯅ ꯇꯁꯦꯡꯅ ꯉꯁꯤꯁꯨ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯕ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯗꯥꯄꯥꯊꯧꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕꯒꯤ ꯅꯪꯕꯨ ꯍꯪꯂꯛꯇꯕ ꯅꯠꯇꯤꯌꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯍꯥꯏꯅꯤꯡꯕꯅꯤ, ꯇꯝꯅꯤꯡꯕꯅꯤ, ꯄꯥꯊꯧꯗꯤ ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯍꯪꯅꯤꯡ ꯍꯪꯉꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯒꯤꯅ ꯄꯥꯎꯁꯤ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯆꯦꯜꯂꯛꯀꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯊꯧꯒꯤ ꯃꯃꯥꯅ ꯂꯥꯏꯖꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃꯠꯇ ꯃꯆꯥ ꯄꯥꯊꯧꯗ ꯇꯝꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯂꯪꯗ ꯆꯦꯠꯅ ꯈꯪꯍꯟꯈꯤꯕꯗꯣ ꯌꯧꯅ ꯍꯥꯏꯔꯕꯗꯤ ꯂꯥꯏꯖ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎ ꯀꯥꯟꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯃꯅꯤꯡꯂꯣꯝꯗ ꯊꯥꯡꯈꯤꯗꯨꯅ ꯂꯥꯞꯅꯔꯤꯕ ꯃꯊꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯞꯅꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯃꯔꯝꯗꯒꯤ ꯄꯥꯊꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯍꯟꯗꯛꯁꯨ ꯂꯥꯏꯖꯒꯤ ꯐꯤꯕꯝꯁꯤ ꯈꯪꯂꯕꯗꯤ ꯑꯃꯨꯛꯁꯨ ꯉꯥꯎꯆꯠꯅꯕ ꯑꯣꯏꯈꯤꯗ꯭ꯔꯥ ꯈꯟꯅ ꯃꯃꯥꯅ ꯄꯥꯈꯠꯆꯕꯒꯤ ꯃꯆꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯌꯥꯠꯄ ꯄꯥꯝꯈꯤꯕꯅꯤ꯫ ꯃꯥꯂꯪꯁꯨ ꯂꯥꯏꯖꯒꯤ ꯋꯥꯐꯝꯁꯦ ꯄꯥꯊꯧꯅ ꯍꯪꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯗ ꯂꯥꯏꯖ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯋꯥꯔꯧꯈꯤꯕꯒꯤ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯁꯨꯛ ꯂꯥꯞꯅ ꯂꯩꯔꯤꯕꯅꯣ? ꯑꯩ ꯀꯔꯤ ꯍꯥꯏꯔꯒ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕꯁꯦ ꯈꯪꯍꯟꯒꯅꯤ? ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯁꯥꯎꯔꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯗ꯭ꯔꯤꯕ ꯃꯇꯝꯗꯗꯤ ꯑꯁꯥ ꯑꯃꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯃꯐꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯤꯗꯗꯤ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯁꯥꯁꯦ ꯁꯣꯔ ꯐꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯥꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯅꯤꯡꯕ, ꯇꯝꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯤꯟꯕꯗ ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯅꯊꯣꯛꯄꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯦ ꯍꯥꯏ, ꯅꯪꯁꯨ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯕꯅꯗꯤ ꯐꯕꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦꯗꯤ ꯈꯟꯗ꯭ꯔꯦ꯫ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯩꯅ ꯃꯥꯕꯨ ꯆꯤꯡꯊꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯆꯥ ꯃꯊꯟꯇꯅꯤ, ꯑꯗꯨꯅ ꯏꯅꯦꯒ ꯃꯥꯝꯃꯒꯅꯁꯨ ꯄꯦꯟꯖꯔꯣꯏ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯐꯝꯗ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥ, ꯅꯨꯃꯤꯠꯇꯨꯒꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯧꯈꯤꯕ ꯑꯩꯒꯤ ꯋꯥꯔꯦꯞ ꯃꯌꯥꯝꯗꯨꯅ ꯃꯥꯕꯨ ꯋꯥꯍꯟꯈꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯈꯟꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯁꯥ ꯅꯊꯟꯇ ꯍꯟꯊꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯗꯤ ꯊꯕꯛ ꯑꯃꯗ ꯊꯣꯛꯑꯔꯣꯏ꯫ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯗꯅ ꯂꯩꯔꯤꯁꯤꯕꯨ ꯅꯪ ꯅꯊꯟꯇꯔꯣ ꯁꯪꯁꯥꯔꯁꯤꯗ? ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯧ ꯑꯣꯏꯔꯐꯥꯎ ꯃꯆꯥ ꯂꯩꯔꯐꯥꯎ ꯂꯧꯅꯔꯤꯅꯤ꯫ ꯑꯩ ꯍꯣꯔꯦꯟ ꯃꯂꯪꯗ ꯋꯥꯔꯤ ꯁꯥꯒꯦ꯫ ꯇꯜꯂꯤ, ꯏꯀꯥꯏꯖꯩ, ꯉꯝꯖꯔꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯗꯥꯄꯥꯊꯧꯒꯤ ꯅꯝꯕꯔ ꯂꯩꯕꯅꯦ, ꯅꯝꯕꯔꯗꯣ ꯑꯣꯏꯅ ꯄꯤꯔꯛꯀꯦ, ꯍꯦꯛꯇ ꯇꯧꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯒꯦꯁꯨ ꯊꯥꯖꯤꯜꯂꯨ꯫ ꯇꯜꯂꯤꯗ, ꯃꯥꯅꯗꯤ ꯅꯣꯡꯃꯇ ꯍꯪꯕꯤꯔꯛꯇ꯭ꯔꯒ ꯑꯩꯅ ꯍꯪꯉꯨꯕꯗ ꯐꯖꯔꯣꯏꯗ, ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯈꯟꯈꯤꯅꯤ꯫ ꯑꯩ ꯊꯦꯡꯅꯅꯤꯡꯗꯕꯒꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯗꯨꯅꯤ꯫ ꯑꯗꯨꯅ ꯀꯣꯟꯅ ꯈꯟꯖꯔꯣ꯫ ꯍꯣꯔꯦꯟꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩ ꯅꯝꯕꯔ ꯊꯥꯔꯛꯀꯦ꯫ ꯍꯥꯏꯅꯤꯡꯕ, ꯇꯝꯅꯤꯡꯕ, ꯁꯦꯡꯗꯣꯛꯅꯤꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯣ꯫ ꯑꯗꯨꯒꯅꯦ, ꯃꯥꯅ ꯅꯪꯕꯨ ꯈꯟꯕꯤꯔꯦ ꯐꯔꯦ, ꯈꯟꯕꯤꯗ꯭ꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ
ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯅꯪꯁꯨ ꯊꯃꯣꯏꯗꯨ ꯌꯥꯡꯅ ꯂꯩꯕ ꯌꯥꯔꯦꯗꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯅꯪꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯍꯤꯡꯉꯨ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ꯫ ꯍꯥꯟꯅꯗꯒꯤ ꯉꯥꯎꯗꯨꯅ ꯂꯩꯕꯒ ꯄꯥꯊꯧꯒꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯒ ꯁꯤꯟꯊꯥꯗꯗꯤ ꯁꯔꯦꯡ ꯊꯣꯡꯕꯗ ꯊꯥꯎ ꯊꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯊꯧꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯟꯊꯥꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯏ꯫ ꯃꯔꯛꯇꯗꯤ ꯄꯥꯊꯧꯅ ꯃꯃꯥꯕꯨ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯄꯨꯕꯗ ꯁꯤꯟꯊꯥꯁꯨ ꯌꯥꯎꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯂꯣꯏꯅꯔꯤ꯫ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤꯉꯩ ꯄꯥꯊꯧꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯅꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯋꯥ ꯈꯔ ꯍꯧꯗꯣꯔꯛꯏ꯫ "ꯏꯕꯦꯝꯃ ꯁꯤꯟꯊꯥ, ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ?" "ꯍꯣꯏ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯤꯌꯦ ꯏꯅꯦ." "ꯃꯥꯝꯃ ꯂꯥꯛꯇ꯭ꯔꯤꯁꯤ ꯃꯁꯥꯗꯣ ꯉꯝꯗꯕ꯭ꯔꯣ ꯏꯅꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯄꯥꯗꯤ ꯐꯤꯔꯣꯜ ꯂꯩꯕ ꯈꯣꯠꯄꯁꯦ ꯍꯩꯅꯗꯦ ꯍꯥꯟꯅꯗꯒꯤ. ꯑꯩꯅ ꯂꯩꯕ ꯈꯔ ꯑꯗꯨꯝ ꯄꯪꯁꯦꯠ ꯁꯦꯠꯂꯤ. ꯑꯗꯨꯅ ꯂꯥꯛꯅꯤꯡꯗꯦ ꯍꯥꯏꯗꯅ ꯂꯥꯛꯇꯕꯅꯤ." "ꯑꯣ, ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯃꯥꯅ ꯂꯩꯕꯅ ꯈꯔ ꯍꯦꯟꯅ ꯁꯦꯠꯂꯦ. ꯄꯥꯊꯧꯅ ꯂꯩꯕꯁꯨ ꯄꯥꯝꯅ ꯁꯦꯠꯄꯅꯤ." "ꯅꯪꯒꯤ ꯕꯕꯥꯅ ꯏꯆꯥ ꯄꯥꯊꯧꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯍꯣꯏꯅ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." "ꯑꯦ ꯏꯅꯦ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯄꯥꯊꯧꯒꯤ ꯍꯩꯁꯤꯡꯕ ꯍꯣꯠꯅꯕ ꯀꯟꯕꯁꯦ ꯕꯕꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ. ꯑꯗꯨꯒ ꯄꯥꯊꯧ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯒꯤ ꯗꯨꯀꯥꯟꯁꯤꯡꯗꯣ ꯂꯣꯏ ꯃꯨꯠꯂꯝꯒꯅꯤ." "ꯅꯪꯒꯤ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯌꯥꯝ ꯐꯔꯝꯒꯅꯤ. ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯈꯪꯉꯤ." "ꯑꯦ ꯏꯅꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ?" "ꯅꯪꯒꯤ ꯕꯕꯥ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯂꯣꯏꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯏꯗꯣ. ꯑꯗꯨꯒꯅꯦ ꯃꯔꯨ ꯑꯣꯏꯅꯅꯦ ꯅꯪꯕꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯉꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ." "ꯏꯅꯦꯅ ꯅꯆꯥꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯤ." "ꯑꯁꯦꯡꯕꯅꯤꯅꯦ, ꯏꯅꯦꯗꯤ ꯂꯣꯠꯄ ꯍꯩꯇꯦ, ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯅꯤ." "ꯑꯗꯣ ꯉꯥꯏꯈꯣ, ꯏꯅꯦ ꯋꯥ ꯑꯃ ꯍꯪꯒꯦ, ꯋꯥꯔꯧꯅꯨꯀꯣ." "ꯀꯩ ꯋꯥꯅꯣ? ꯍꯦꯛꯇ ꯍꯪꯕꯤꯌꯣ ꯏꯅꯦ." "ꯏꯆꯥꯗꯤ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯍꯧꯅ ꯂꯣꯟꯆꯠꯅ ꯈꯪꯉꯤꯕ, ꯃꯍꯩꯒꯤ ꯊꯥꯛꯁꯨ ꯌꯧꯔꯤꯕ. ꯅꯪꯕꯨ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯣ?" ꯍꯟꯗꯛꯀꯤ ꯋꯥꯍꯪꯁꯤꯗ ꯁꯤꯟꯊꯥ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯂꯩꯇꯦꯗ ꯏꯅꯦ." ꯃꯃꯥ ꯏꯕꯦꯅꯤꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯉꯛꯆꯥꯅꯅ ꯍꯪꯂꯛꯏ꯫ "ꯏꯁ, ꯑꯁꯦꯡꯕꯔꯣꯅꯦ?" "ꯍꯣꯏ ꯏꯅꯦ." "ꯑꯩꯈꯣꯏ ꯄꯥꯊꯧꯁꯨ ꯈꯪꯅꯕ ꯑꯃꯠꯇ ꯂꯩꯇꯦ. ꯏꯅꯦꯅ ꯍꯪꯉꯕꯅꯤ." ꯁꯤꯟꯊꯥ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯤ ꯄꯥꯊꯧꯒꯤ ꯃꯃꯥꯅ ꯍꯪꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥ ꯏꯕꯦꯅꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯈꯣꯏꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯅꯅꯦ ꯋꯥꯈꯜꯕꯨ ꯆꯥꯟꯅꯔꯗꯤ ꯏꯅꯦꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦꯀꯣ. ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯄꯨꯔꯥ ꯁꯤꯙꯥꯅꯤ. ꯅꯤꯄꯥꯁꯤꯡꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯍꯩꯁꯤꯡꯖꯔꯕꯁꯨ ꯄꯪꯕ ꯃꯐꯝꯁꯨ ꯂꯩꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ." ꯋꯥꯔꯤꯗꯨ ꯄꯥꯊꯧ ꯆꯪꯂꯛꯄꯗꯒꯤ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯥꯊꯧꯅ ꯍꯪꯂꯛꯏ꯫ "ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ, ꯅꯕꯥꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯔꯤꯗꯨꯕꯣ?" ꯁꯤꯟꯊꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯉꯁꯥই ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯄꯨꯔꯛꯄꯅ ꯍꯥꯟꯗꯨꯅ ꯋꯥꯔꯤꯗꯨ ꯃꯔꯛ ꯑꯁꯨꯝ ꯊꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯃꯁꯤꯅ ꯐꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯃꯃꯥ ꯏꯕꯦꯅꯤꯗꯤ ꯃꯆꯥꯒ ꯁꯤꯟꯊꯥꯒꯒꯤ ꯃꯇꯧꯗ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯝꯕꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯇꯨꯅ ꯐꯤ ꯁꯥꯒꯦ ꯀꯥꯈꯠꯄꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯝꯕꯔꯗꯨ ꯎꯔꯦ꯫ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯝꯕꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜ ꯈꯜꯂꯛꯄꯒꯨꯝ ꯃꯉꯛꯇ ꯍꯥꯏꯗꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯏ꯫ ꯁꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯣ ꯍꯥꯡꯗꯨꯅ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯝꯕꯔꯗꯨ ꯁꯦꯞꯇꯤ ꯇꯧꯁꯤꯜꯂꯤ꯫ ꯀꯔꯤ ꯃꯤꯡ ꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯒꯤ ꯏꯃꯣꯖꯤ ꯑꯣꯏꯅ 3 ꯊꯝꯂꯤ꯫ ꯎꯅꯤꯡꯗꯕ ꯁꯥꯔꯤꯕ ꯃꯇꯧꯗꯣ ꯇꯞꯂꯤ ꯇꯞꯂꯤ
WhatsApp changduna profile picture yengi. Humang su swai launa kangi adubu ude profile picture amata hapte. Number anauba ama hek save tawbaga WhatsApp ki profile check tawbada kariso haptana icon noina thokpado number do ahingba number su mande. Message mapaduda wakhal do khanjanduna munna yengduna sumle. Migi mapot huralaga hotana chelakpa matamda mara lairaba mina chongadaba mihulni chongliba. Phone du wakhal nadi thamkhro metlanu message su tharanu call su tawranu hairi. Adubu nakaldagi thamoina laurakpagum tawri thamba yaroi khudakta message thajelu asuk kuiba matamse mabu otuna lakpagi maram hangu haina. Laija tawfam khangda WhatsApp ta changduna munna yengduna lei. Numitugi numidangdo pathau phana thengla phawbu tumdri. Sofa duda nga thaduna ungduna lei. Nakalda thariba table duda bottle tangkhai yawba amaga glass amaga sule. Shum leiringai WhatsApp ta message ama lakpagi makhol tai. Nahan makhaidi athengbada kanagi su call amadi message laktabani. Ngasi lakpasida kanabu oiribano khanduna phone gi screen do on tawduna WhatsApp ta changi. Mamit to uiri tawbagi kanagi message lo haiba phajana pabu ngamdre. Amuk chat na uishilaga pangthoktuna yengi. Itha thajadana message to sinthagini. Tumaba tumdradi wariyam ta sanase tawbane. Ngaiha khanjana na lei aduga reply tawkre. Tumdri kaino hairo. Message tadi nungairaroi call doina sanasira. Okay. Sintha lakliba call do ring hek chatpaga paikhatli. Hello Sintha kai leirage. Sum wariyam ta sanase tawbani yadabra. Yaida kai warino. Sintha ngaihak tumina lei. Hello Sintha kaino hairo. Aina haidaurise ithanta sum khanbada wamanbai asengwa madi khangage khanduna hairini. Nangna gyan tabigadra tabiroidra haibadi khangde. Adu kaino wado haidradi aidi gyan taba ngamaroi. Sintha haigadauriba warise wakhal yamna khallaba tungda ikai iki thadokduna hairage khanna thawna pumba puthokduna hairakpani. Inena ne nangda lohongba pame haye. Pathaugi wakhalda lohongbagi wari oigani haibase khallude. Khajik ngakchane aduga khumlei. Imagi lohongbagi wari se nangsu yauraboire. Kaigino yohaningdabra. Adugi nateda. Adudi inena pamido thunghannaba mi leirabo. Aigini haibada kanasu leiteda. Aina thamsu thamdre. Adudi aiwa ama haige. Hoi. Inegi apambado nangnabu yaradi aina thunghanbo oijage. Pathau tariba wado lana tarabra khanduna ngahak mamit uishilaga oigi khuttuna nakhang mapaduda paiduna tuminale. Why sigi paukhum pifamsu khangdre. Tanja sida call amasu waiting leiri. Amuk kanano haina yenglubada save tawdaba number ni. Ngahak munna yengi. Pathauna wa amata nganglaktabaduda sinthasu kari tawkhrabano khanduna amuk hanglei. Hello tadabra. Au tai. Number khangdaba ma call tawrakpa. Kanano adudi thamkhraba. Ohoi. Call back takshilodana. Tawraroi. Emergency oirabadi anirak tawjarakani. Pung 12:10 chatle. Asuk thenglaba matamsida call do waiting leiramgani haibadi khanjillude. Aduga wakhal khanba yaba khallaba matung haige khanba kaya khallaga message ta thabadi tumkhiduna pabidabasu yai khanduna call tawrubani. Number do waiting lei hairakpaduda lalabra khanduna amuk yengi. Chummi.
ꯐꯣꯟꯒꯤ ꯃꯔꯣꯜꯗꯣ ꯃꯍꯥꯛ ꯂꯥꯟꯅ ꯇꯥꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯁꯨ ꯋꯦꯇꯤꯡ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩ꯫ ꯐꯣꯟꯗꯨ ꯀꯛꯇꯦ꯫ ꯂꯣꯜꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯗꯨꯅ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯜꯗꯨꯁꯨ ꯃꯁꯥꯅ ꯃꯨꯠꯆꯈ꯭ꯔꯦ꯫ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯩꯅ ꯍꯣꯡꯗꯕꯒꯨꯝ ꯃꯤꯁꯨ ꯍꯣꯡꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯅꯈꯤꯕ ꯃꯔꯤꯗꯣ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯒꯤ ꯃꯔꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯅ ꯄꯨꯔꯛꯂꯕꯗꯤ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯞꯆꯦꯠꯄꯤ ꯆꯦꯟꯊꯈꯤꯅꯨ ꯌꯥꯗꯦ꯫ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯄꯤꯔꯥꯡꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯖꯩ꯫ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯀꯣꯜ ꯇꯧꯔꯨꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯁꯥꯒꯠꯆꯕ ꯑꯁꯥ ꯀꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯥꯏꯔꯕꯗ ꯍꯥꯏꯒꯅꯤ ꯈꯟꯖꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯗꯣ ꯃꯁꯛ ꯃꯆꯨ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯈꯣꯡꯕꯥꯟꯗ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯂꯥꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯣꯏꯕꯅ ꯊꯃꯣꯏꯅꯨꯡꯗ ꯑꯁꯨꯝ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯐꯨꯝꯖꯤꯜꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯏꯇꯣꯡ ꯇꯣꯡꯅ ꯐꯨꯝꯕ ꯅꯠꯇꯦ꯫ ꯊꯃꯣꯏꯒꯤ ꯂꯩꯔꯣꯜ ꯀꯌꯥ ꯇꯧꯗꯨꯅ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯍꯣꯒꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯔꯣꯏ ꯈꯟꯅ ꯂꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯟꯇ ꯄꯠꯊ ꯄꯨꯝꯊꯗꯨꯅ ꯂꯣꯏꯖꯈ꯭ꯔꯁꯅꯨ ꯃꯇꯥꯒꯨꯝ꯫ ꯁꯣꯝꯗꯅ ꯄꯥꯊꯧ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯨꯔꯦ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯔꯝꯕꯗꯣ ꯀꯩ ꯍꯥꯏꯕ? ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯒꯨꯝ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯥꯏꯈꯣ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯃꯟꯕ ꯊꯣꯛꯂꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯕ ꯑꯣꯏꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯈꯪꯖꯕ ꯅꯠꯇꯦ꯫ ꯈꯪꯗꯕ ꯃꯤꯒꯤꯗꯤ ꯃꯔꯥꯜ ꯅꯠꯇꯦ, ꯑꯗꯨꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯅꯤꯄꯥ ꯑꯃ ꯑꯣꯏꯅ ꯈꯪꯏ꯫ ꯅꯣꯛꯅꯔꯨꯗꯦ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯊꯃꯣꯏꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯐꯤꯗꯥ ꯂꯩꯇꯕꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯂꯧꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯍꯥꯏꯐꯦꯠ ꯅꯥꯊꯩꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯥꯔꯩꯒꯤ ꯗꯁꯥꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯔꯕ ꯃꯥꯜꯂꯦ꯫ ꯗꯁꯥ ꯅꯠꯇꯤꯌꯦ, ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯦꯅ ꯍꯥꯏꯕꯒꯤ ꯈꯛꯇꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯦ ꯅꯪꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ꯫ ꯁꯤꯟꯊꯥ, ꯑꯩꯗꯤ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯆꯥꯗꯕꯅꯤꯗ꯫ ꯅꯪꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯁꯨ ꯀꯨꯏꯔꯛꯂꯒ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯄꯥꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯌꯦꯡꯕꯗ ꯑꯣꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯄꯥꯝꯕꯒ ꯅꯨꯡꯁꯤꯕꯒ ꯀꯔꯤ ꯈꯦꯠꯅꯕꯒꯦ? ꯑꯅꯤꯃꯛ ꯁꯥꯌꯣꯟ ꯑꯃꯠꯇꯅꯦ ꯍꯥꯏꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯍꯣꯏ, ꯆꯨꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯄꯥꯝꯕꯕꯨ ꯁꯦꯝꯕꯤꯔꯝꯂꯤꯕ ꯃꯄꯨ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯍꯣꯏ, ꯅꯪꯒꯤ ꯋꯥꯈꯜ ꯂꯩꯕ ꯋꯥꯉꯥꯡꯁꯤꯅ ꯑꯩꯒꯤ ꯋꯥ ꯃꯈꯥ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯦ ꯏꯁꯣꯔ ꯑꯃꯗꯤ ꯅꯪꯅ ꯎꯕꯤꯕ ꯅꯨꯃꯤꯠꯇꯨ ꯐꯥꯎ ꯑꯩ ꯉꯥꯏꯔꯒꯦ꯫ ꯑꯁꯨꯛ ꯃꯍꯩ ꯃꯁꯤꯡ ꯍꯩꯈ꯭ꯔꯕꯤ ꯃꯇꯤꯛ ꯆꯥꯔꯕꯤ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯥꯟꯊꯣꯛꯂꯝꯂꯒ ꯄꯥꯊꯧ ꯈꯛꯇꯕꯨ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯥ ꯃꯊꯟꯇ ꯐꯥꯎ ꯉꯛꯆꯩ꯫ ꯊꯃꯣꯏꯗꯣ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕꯗꯣ ꯀꯨꯏꯃꯟꯈꯤꯗꯅ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯂꯛꯄꯅꯤ꯫ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯅ ꯏꯀꯥꯏꯕ ꯄꯤꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯏꯀꯥꯏꯃꯟꯕꯒꯤ ꯀꯞꯁꯨ ꯀꯞꯅꯤꯡꯂꯦ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯄꯥꯊꯧꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯕꯗꯣ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯗꯤ ꯉꯁꯥꯏꯒꯤ ꯂꯥꯛꯈꯤꯕ ꯀꯣꯜꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯀꯣꯜꯗꯨꯅ ꯂꯥꯏꯖꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯇꯧꯖꯩ꯫ ꯑꯣꯏꯊꯣꯛꯇꯕ ꯋꯥꯈꯜꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯍꯤꯗꯥꯛ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯅ ꯁꯣꯐꯥꯗꯨꯗ ꯃꯀꯣꯛꯇꯣ ꯉꯥꯊꯗꯨꯅ ꯂꯩꯈꯤꯕꯗꯩ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯕꯣꯏꯅꯥꯎꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯪꯐꯩꯗ ꯒꯥꯔꯤ ꯊꯧꯕ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯇꯨꯗ ꯕꯣꯏꯅꯥꯎꯒꯤ ꯅꯨꯄꯤ ꯔꯣꯅꯤ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯀꯞꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯕꯣꯏꯅꯥꯎ
imungdagi chenthorei. Kaino, kaidorage? Noi nache sak phajabiduda hangjo. Aingonda hangakano. Boinauna khol kalapna kaurei. Iche, hoi che. Laija imungdagi chenthorei. Roni na tauramliba mataudu ubada pakhatna manaktu changai. Kaidorage? Roni, kaigi kapino? Wahangdugi paukum boinauna tab oktuna khumlei. Kaino iche kaidorage bo? Iche na Roni da kai hairurage. Roni su sutchut kapatokti Laija na ngakna hanglei. Kaino? Aidi kaimta haidina. Roni, inamana kari lankrage. Roni na kapngang tawduna hairei. Inamana haipa sadana aina tawjagadaba thabak chingdo loina tawre. Aduga imana aibu nganghanaba sinba natro. Hairakliba wado karino haiba makok mamai amata samnadre. Roni, imana kari hairino. Imana sumpa ngangangbo iramni. Aidi nangbu imana ngangsano haina thabak tawba natte. Ngasi khaktagi wa natte. Aina imung sida hek lakpadagini. Iwagi mafi marol pochai aina loina nangnaba dum loishinjagani. Aduga inamana awat apa sabiduna loishinbadagi imana ibu chahenba natro. Roni, nang adumnadi hainu. Inama adugumba amata khanba laiti. Inawgi mateng inamana khara adum pangbani. Tanjaduda dukan tho uba mama sakhi halakpadu ubada boinauna mamada amuk onsilei. Ima, kaino imana Roni da thabak tawde aduda na ngangi haise. Mama macha Laijaga mamau Roni ga kari wari sanaki khanghaude. Adubu sauningduna leiringaiduda machagi khondaduda amuka hena sauningi. Adubu thoksadana wa khara nganglamlaga imung changkri. Hey, thabak chatkadabado laitin khoramdana nena tana chatnabato. Roni na khoisauna na khumlei. Imung sida aina tawba thabak amatta sinthana drabanina aisu yum sidagi chatkhrani. Tamo, ai hana thilamo. Ai ithanta mama machaga lehoba ngamoi. Boinau kari khumgadabano khangdre. Khwang metlaga nakalda chumdring leplibi macheda mamit faina yenglei. Laija sukari haigadabano khangdre. Tanjaduda mama sakhi imungdagi amuk thoglei. Handakti mamauna hairido khumlei. Hey, mau ama oibagi khara nganna haugatana dup thaumai thadana. Naporoibana chatkadabase kari watli awat apa yengsingedi ningdadana. Thengna khai haugatli. Nachena ngasaidai loishili mayamse khara yausinba yadabro haibasida kari akaiba hai. Ha, mau amagi nitiro tawrido. Roni su chapchana khumlei. Imanadi aina nong hek nganbadai tawriba thabak mayamsidi suku ubide. Aduga nachaningol mayum pan khangdabisina thutlaubi ama tawbadi singthanarine. Iwagi potni aina loishinba matamda loishingani. Nachaningol sisu nipagi seba tawba yam pamlagana mayum palhankhro yadro. Wahaiduda sauning mankhiduna mamaubu khupakna thaduna warai. Laijaga boinaugana khamdokna buhotnei. Boinauna pakhatpa amadi sauningbaga loinana mamada haire. Ima, wagi wachumna hayu. Khut yauridu phazaribro. Hey, nang so amuk phudara uraha. Matu suningdabisigi michanga sangdana sari. Ima michangi wanati. Kai shunattaba pochai khara loishinbagibu wawa launa khatnarisibu phazaribo. Kari kayam akaiba haikidana imana. Wawa lauhalage. Nangi nupisina mangol sida tingthoktana kapisidi phajaribra. Mama sakhigi wado loiba nangde Roni na khumlei. Dada, ayum chatlani. Mafam sida nang leitradi aishu leiba ngamoi. Aibu mi amani haibasu khanbidaba mi singsiga ai lehoba ngamoi. Wasi hairamlaga imungda prap chankre. Boinauna amu mamado ansinduna khumlei. Ima, aisu khangdaba nate. Imana Roni da yengiba mitye. Roni suna chani khalabadi asoi angam ngakpiba yaribani. Iche khaktaru imagi chase. Wahaiduda Laija amadi mama sakhi thamoi shokre. Laija na khumlei. Boinau, imada nangna ngasi hairiba wasi karino. Iche na kari ahenba punsida hingbagi nakhoi na kalaklibano. Iche, ai loina khangi. Iche di ningol ni.
ꯅꯤꯡꯉꯣꯜꯒꯨꯝ ꯂꯩꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯋꯥ ꯌꯥꯝꯅꯔꯛꯇꯧꯔꯤ ꯑꯗꯨꯒ ꯔꯣꯅꯤꯁꯨ ꯃꯇꯝ ꯈꯔ ꯃꯄꯥꯝꯗ ꯂꯩꯖꯔꯨꯁꯅꯨ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃꯇ ꯕꯣꯏꯅꯥꯎꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖꯥ ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ ꯕꯣꯏꯅꯥꯎꯒ ꯔꯣꯅꯤꯒ ꯆꯠꯈꯤꯕꯗꯣ ꯃꯃꯥ ꯃꯆꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯃꯥ ꯁꯈꯤꯁꯨ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ ꯃꯆꯥꯅ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯀꯟꯗ ꯃꯆꯦꯗ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ ꯍꯌꯦꯡꯁꯤ ꯃꯆꯥ ꯄꯥꯊꯧꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯍꯣꯡꯂꯅꯤ ꯂꯦꯞꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯅꯤꯅ ꯃꯔꯩ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯄꯥꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯍꯩ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯆꯠꯂꯣꯏꯅ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯔꯤꯁꯤꯅ ꯍꯣ ꯃꯣꯏ ꯕꯕꯥꯗꯤ ꯈꯪꯉꯣꯏꯌꯦ ꯑꯃꯠꯇ ꯑꯩꯒꯤꯁꯦ ꯑꯇꯥꯕꯤ ꯑꯃ ꯉꯥꯡꯅ ꯊꯣꯛꯀꯦꯅ ꯊꯑꯣꯏꯅ ꯆꯠꯂꯣꯏ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ ꯃꯁꯤ ꯑꯇꯥꯕꯤ ꯑꯃ ꯍꯥꯏꯅꯗ꯭ꯔꯤ ꯐꯥꯎ ꯏꯕꯥꯅꯤ ꯆꯠꯄ ꯌꯥꯗꯦ ꯀꯩꯅꯣ ꯑꯩ ꯑꯃꯨꯛ ꯄꯛꯁꯜꯂꯛꯏꯁꯤꯅ ꯀꯩꯅꯣ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯔꯩꯁꯦ ꯁꯨꯝ ꯌꯥꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏ ꯕꯕꯥꯕꯨ ꯅꯃꯧꯒꯗꯣ ꯄꯥꯝꯗ꯭ꯔꯕꯣ ꯅꯪꯁꯤꯗꯤ ꯇꯧꯔꯣ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯅꯤꯗꯅ ꯃꯣꯏ ꯕꯕꯥ ꯀꯩꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯉꯁꯤꯁꯨ ꯁꯣꯏꯗꯅ ꯅꯆꯥꯅ ꯊꯦꯕ ꯊꯥꯔꯛꯀꯅꯤ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯈꯪꯖꯗ꯭ꯔꯦ ꯅꯪꯒꯤ ꯄ꯭ꯂꯥꯟꯁꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕꯁꯨ ꯌꯥꯏ ꯅꯪꯒꯤꯁꯦ